Khomjari Times of Manipur TOMTV ki talking point meng tabiri sumu ahan mataram na oksari ngasi khone pujarli basi hauji yamna yang launa mayam issue mo oiriba akoi Babysana mihat ki matang da ngasi phawda sabsaba wail bichar tobungam de haina JC na ngasi warobu loina thangban area da koi sintale pe khong tingin ba aduga hauji phawda ki sabchaba masi ki CBI da sinabra sinadribra habagi wahum masi miyang phum da chamuna bo oiri mihara si matang da dun traga misi si matang da hauji phawda Tuanba case Satana, Shenabani Hime, Chinabasing Pagatana Tami Adubu. Hari Basarkan, locally of Komtanga, GSC Kamudi, Madu Appenman Idri. Hidam Sing Madana Kana with a mark, Tuanba, Penniless Home, I see a quick studio. The next later, I yet Tang the Lady Basna Koi, Human Right Law Networki, Director of Pubiriba, Tamo, RAKESH MEIHOUBAM, Tamutra Moshiri. Aduga Koi, may I tang the Lady Basna, Koi Matam Kuina, a Koi, Paumagis Pamda, Tabak Torelaba, has you to be Valona Koi. Editors Girls Manipur am de amzugisu to braiba ko president ki to pubinom ba hujik chu ko senior journalist le betamo hong sangu MOBI tamu su taram auchari aduga matai thang de le ribasna hujik Babysana mihat atraga misi haide masi matang da sem ki ba JSC ki convener na to pubiri bi ima GYANESHWORI ni ima su taram auchari ai ima dala sagi ima maru na ngasi thangmen area da koi chintha leptana Babysana mihat sigi matang da koi chapchaba Wail bisa tokna marale sing dandi piu haidana protest leptana jathrakbalari hona hokhiba July 19 dani akoi standard bar school ki class 7 khatami bi akoi thugam Babysana si akoi sine phangkhibani thori yalaga sine ni mong phangkhibani koi thori yan bani hai nati hai ajigi chapchaba aduga si matang da akoi postmortem anirak tokna matu su legre madu da su akoi masi matang da JSC ga akoi honorable chief minister unadra wari tai sanai bigre CBI ne sinarani habi thajabu pirak kre madum tarakpada wafum madu chapchaba wari umma laktabadagi ngasi akoi JSC na koi thangban area da sinthale pe khongjingdana du bandumidang su khongjangchili chapchaba masigi kari phol lere ima hoiga minister ga wari sanabada kari hairakpa aduga hoji karam nupum de lere ba du ima hanu thabiu phani haukiba July gi tang 19 da akoi gi chamjarabi Thousand Babysana Chanu Standard Robert High Secondary School da Chalairiba boarding sida masi sina phangkhibani sina phangkhiba sida masida ekhoina numit si tasengna ekhoina khongjang si changsalamdaba su yai numit sida hek sire haina mama mapada maimung manungda pau pirak pagal Magi mama mapa sina kapna Standard Robert ki manakta chatana school sida changdana ahanba gate si laleraga ani suba gate lalaga khogi boarding gi changbam gate sida makoi imung manung si machagi asiba hakchang si amtang yengjagi haibani maduda yenghanbagi mahutta maduda hana Lerami basi police personnel sing lerame adudagi moi ki nupi khara lerami aduga loina na khogi private teachers coordinator association gi moi ki mioi khara su lerame aduga hairi basing asi leramaba Lairaga suka sukaidi. Masih ada adugi wari sih dia kau memang ada seluruhnya kangen gelai ni. Ahoy. Hauji pagi dah adugi stage jadi memang ni kangen deh. Ahoy ahoy. Media su lei deh. Ahoy. Pagi stage dah memang dah kau ikut na. Siam kau wari sana kebadu matung tarak pada. Ahoy. Kali thaja berpirak pada aduga ngasi sengkeli ba kongjang si swai doi lagi madu di. Pani. Ay tam jage madu matang dah. Anu na tasyang na hire pada ikut na heksi baga 19 se July 19 sida ikut memorandum mama koi submit tawbani madu aikoi moigi leramiba police ki personnel singi magi mawung matawduna aikoi da jingnaba hen gare karamba hidden agenda lebano ko adi aikoi gi kai haini yamna pendaba media bahu changandaba haitare media si world field da bahu changali bane adu michi da di magi ngasagi angang siga original oiba saktamdo madu lahong na badu madu lahora magadi amasung photo amtang sumai imung manung sina lawjer magadi Babysana gi misi se adum tarang na miyam na ugani ngasi ekona chamam nari ma se chamam na roi aduna
ꯑꯩꯈꯣꯏꯅ 19 July sida memorandum si nungdang si pijare adu hek hawdagi akhoi phongjang se ꯑꯩꯈꯣꯏꯅ CBIꯗ ꯁꯤꯟꯅꯕ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯁꯤꯡꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯦ ꯑꯩꯈꯣꯏ ꯊꯥꯖꯕꯁꯦ ꯅꯨꯃꯤꯠꯇꯨꯃꯛꯇ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯖꯔꯤꯕ ꯈꯨꯗꯛꯇꯨꯃꯛꯇꯗ ꯃꯥꯡꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩꯈꯣꯏꯅ 19ꯒꯤ ꯅꯨꯡꯗꯥꯡꯁꯤꯗ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ CMꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯑꯩꯈꯣꯏ ꯃꯦꯃꯣꯔꯦꯟꯗꯝꯁꯤ ꯄꯤꯁꯤꯟꯖꯕꯅꯤ ꯃꯦꯃꯣꯔꯦꯟꯗꯝꯁꯦ ꯑꯩꯈꯣꯏ ꯗꯤꯃꯥꯟ ꯇꯧꯖꯕꯁꯤ ꯑꯩꯈꯣꯏꯒꯤ ꯕꯦꯕꯤꯁꯅꯥꯒꯤ ꯃꯍꯥꯛꯀꯤ ꯃꯤꯁꯤ ꯑꯁꯦ ꯀꯩꯅꯣꯗ ꯑꯩꯈꯣꯏ CBIꯗ ꯁꯤꯟꯅꯕꯤꯌꯨ ꯅꯠꯇ꯭ꯔꯒꯅ ꯑꯣꯔ ꯖꯨꯗꯤꯁꯤꯌꯦꯜ ꯑꯩꯈꯣꯏꯒꯤ inquiry ma tawbiyu ana akhoi demand ani si akhoi tawjabani aduga akhoi memorandum si pere numitu CM unaba phangdadana mathangi 20 nungdang da unajabani ado unaba sida mana thajaba se thamai ai soidana mayam se man haibisi aham bona bdi magistrate inquiry tawge habani adu akhoi GS na laaga akhoi meeting ama phamaga da madu akhoi yadre akhoi tana jor haga yadadana magistrate inquiry akhoi yadre mathang dadi unaba sida akhoi ꯑꯩꯈꯣꯏꯒꯤ CBIꯗ ꯁꯤꯟꯅꯧ ꯍꯥꯏꯕꯁꯦ ꯑꯗ ꯗꯦꯗ ꯕꯣꯗꯤꯁꯤ ꯂꯧꯕꯤꯔꯣ ꯍꯥꯏ ꯃꯣꯏꯅ ꯑꯩꯈꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏ CBIꯗ ꯑꯩ ꯁꯤꯟꯅꯖꯔꯒꯦ ꯑꯗꯤ ꯑꯦꯄ꯭ꯔꯨꯚꯦꯜ ꯂꯩꯔꯦ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ DIG ꯎꯅꯖꯔꯦ ꯐꯥꯔꯁ ꯁ꯭ꯇꯦꯞꯇ ꯁꯦꯀꯦꯟ ꯁ꯭ꯇꯦꯞꯇ DGP ꯎꯅꯔꯦ DGP ꯎꯅꯔꯕ ꯃꯇꯨꯡꯗ CM unai numitida ada CM na puna moi puna makha de approval tawra loire haidana CBI de sinarage haidana mogi 305 na khoi gi section nama palaga moi sinage hai ada phare haidana akhoi si yanaraba matungda aikoina dead body si 31 da logibani July gi ado lorba matung sida aikoina akhoi gi legal advisor na chingba amasung akhoi gi legally oiba khoi khanajarba matamda masidi 305 haibasidi angang si suicidal ohenba adi mathanda suicide tawse adum tahanna bohonarak ba haidare yamna haise adu tasingna di angang si hatopire haibasi miyamna tasingna khangaba wafamni aduna aikoina kano murder ni haidana 302 si panabe damakta aikoina magi apokpa mapana angangi laigidaba masasi akonbada uhanbadagi angang si postmortem injen ba matamda magi imung manuna phi si haidoga magi cherang mayam yomsalame angang si ade khudakta siba angang si cheram na yolame phi si double yome adu handoma da pum ba haidare angang si pumba se moina yengje hobada uriba angang du da lairiba chaifam magi ngaksamda lairamiba akhogi dakpham khutmafam khujin mafam mayam hatpagi mayam lairama ba haidare khudam changdam mayam ade makhongda makhong oithama makhong se thubjalaga tirtana lairamba adagi I asiba mapak changamba magi yet thangba nakan gi narumda pomaga akhogi I asiba chang asumba mayam si mapana wohuba sina maduna amuk moina police da khoina CSC mapana tharkan 302 si moi police na department na pan khiban ana 302 si palaga CBI da thaba matamda amuk masi thabiyu haide yes tharane na khoi yanare adu matungda ne khoina dead body lawdana ka tawjagri seji sina adugi matung tarak padagidi akhoina masi dead body lawra matungda 302 palam matungda di akhoi police department ki maikei dagi haitare semjan sajan ba statement mayam khogi media sida phongakpa akhoi ki print media sing adagi akhoi electronic media sing da akhoi GS na thengna jaba haitare yamna akhoi da pen da ba akhoi da yamna nungnang ba adi masi akhoi mangi gradara angang sigi magi mihat asigi justice si akhoi phangaroidra haibasigi akhoi akiba chingnaba leirakpadagini aikoina thamaiban apunbagi ban tawi kano sida aikogi taret tang taret August ki tang taret sida akhoi meeting ama phame public meeting ama adugi matungda tang nipan si akhoi thamaiban punbagi ban ama laukthue aduga tang mapan sida akhoi kanogi all Manipur pumbagi oiba ban ama laukthue akhoi agitation khongjang se adudagi akhoi 7 sida akhoi ko convenor riba akhoi patap leisang them nungdang makta phajan gare nongan bada amuk akhoi mi tara mi hoi tara akhoi JC gi phajan gare aduna punna mi tara mari si phagra matung si masida akhoi tumina lesan bala yaraktre
adi je sigi mi pharaga adi Babysana gi si mokhuna namthaba su sarkar na ngamoi lenga ga sina adu gi ma adu pharu re thadora khre ko thado pase asmai tang khoi tang tarom de buk thai ma hon ultimatum nom thai dana ultimatum se adu ai hajera ge ko adu gi matung ta bada sumain tawi aikoina sarkar akogi CM sina akoida unanaba invite tawr ki base akogi aroi bagi se masi sumain tawbani aikoina kano si akogi 26 August ta akogi kanogi akogi assembly floor da akoi thangmaiban assembly constituency gi akogi honorable MLA Sri Joy Kisna akogi assembly floor da tasengna ngasai CBI de sinarabra sinadribra aseng basi puthokbi ona koi nainagi badu mayam na ubi gare adugi matam duda akogi honorable CM na sinaramdre akodi CBI de sinagare haidana CBI gi action pairak badu ngaijabane baji se adubu adugumba tangkun taruki assembly constitution gi floor da akoina tasengna akogi lengak sina akogi honorable CM na akoi GSM sumyam da tarang na sit tawre tarang na miname adodi Babysana gi justice akoi phangaroi adurgadi akoi miyam ga loinana khongjang ama changsan batare haidana 48 hours ki banama akoi kanogi tang mari ama su manga ase akoi kawre ado kawrba chuda tang manga se September gi tang manga gi nungdang pung adusu akhoi JC mioi mayam si phana batana basi akhoi mamamda yumda tharak pase police kun na koisali ko adugi warisima lere adigi akhoi ultimatum se pir matung da akhoi kemta magi ma pau la de si akhoi sintha le be khong jangsil le hoi hauzik JC ki stand si kari no ong ta hayu JC ki strength je ai ngasai gi 5 te una bai sim tang paudam jaram ge ko September kuntra gi se sigi makha tarak patena khoi changa ibong agitation se ana tang manga gi September gi nungdang pung tariat makhai ta bada khoi gi CM na invite tor padagi khoi ji sigi mioi khara chalaga unare unaba sida khoi da yamna thajaba yamna chawba assurance ma pibirai yamna responsibility longna khoi gi CM sina khoi gi ji sigi phajiliba asing akogi agitator sing je sigi members sing se masi akogi unconditionally release tawrage ani suba point akoi yanagi se CBI da pahen bai ba se ai athuba matham da paina ba ai soidana magi honarage haibani ahum suba da SIT se aranba ngak statement pidana leire de media da karida aranba mayam haire aduna SIT thambagi kana ba laitre SIT sina kadangwa da su akhode justice pangalaroi adu SIT se masi muthat piro hairambani yes hai hore CM na adu bunga sibo SIT adum mokoi tauri ayona hoji moi be lauri basing da statement thagal ai ko aduna numisida yanagi base subnagi unconditionally koi release tawbodo madu khak tawi ani si hoji tawbida ba hai tare ko aduna aikoina thajeru bana aikoi CM na soidan maki khogi CBI da thuna pahelani numisida aikoida pibira kibese khogi kano se khogi subnagi khogi kano da DOPT diligi se masida CM mokoina CBI na paibiro Babysana gi case haidana khogi joint secretary home na government of Manipur na by the orders and in the name of the governor aina ama thadana aikoi da pibira pani ko si aikoi da thajana baina ma pirak pani sida su akoi am thajaru ba hai tare sumna gi se thajaba bigi thajaba sina akoi na 15 September bausi mu akoi na kano akoi gi khungjang se akoi na mu akoi komthok jare komthoe adubu thajabasi tawbiraktre ma taksan bagi wari se akoi da tang ni pan ma pan bhau tara bhau gi ko adubu akoi na tara bhau mana piraga su akoi na 15 September bhau agitation se akoi na suspended thamme ba ko adubu phangakta bani na akoi ni governor da memorandum ma mu pire ba adu governor na su akoi se di tha gare reply ngai ri haibire ko koi thaja dana lai adubu ngasi government amasung CM gi honorable CM gi maikai dagi akoi da karigumba amta ngasi bhauda karigumba wahi ama karigumba ama akoi da thaja basi pibiraktre ba aduna aikoina kaidore habda ngasi gi sinthale bagi khungjang se aikoi gi haukiba kano sida tang mapan se masida aikoi gi
Manipur ki imalup sing loina akhoi maira paibi khoi all Manipur ki imalup sing se asiga ji asiga phaminaraga akhoi gi warip si lobani haba adu akhoi agitation natra de akhoi tabidre aduraga di akhoi ahan bagi khongjang oina ngasi gi tang taraga mari gi kaino si akhoi akhoi gi sintha lepaga akhoi gi sarkar lengak sina akhoi miyam gi kholau ta de base masi gi pen de base phongdo ase na akhoi ngasi di phongdok jabani ya phade makha tabala thing da ai tamo rakesh talak se to maru ina khoi lu gi mieng da ha ta ko media gi sulu bi matam si mana su tham da ha bi kamai ni yeng be hauji phau da ji chen de ni ha ba khara phagale adagi even khoi gi judicial custody da thamba yaure ado tamu gi lu gi mieng da haji mihat ta ga misi si gi mata da kari observation le yam thambi Howjik Lady so far how you forward the Lady investigation Sigi Yamna Quita vividly Hoyi Asimadi Lady Hibasi Uber Pungti Aduga Howjik among the my organization have big about Hoyi CBI Sinabagi Matancha Masi the same among Hoyi CBIC Delhi Special Police Establishment Ekimakada linked pa body money. Aduna kadugi bu makoi si akoigi Manipur Sarkarna particular case ma madu CBI da paibiro haraga madu CBI na ektamak paini habe leitaba ID lairiba ainsta le kadugi bu akoigi Manipur Sarkarna CBI no da Bharat Sarkar da approach tore adugi approach to bugi hujik panbigre adugi matungda Bharat Sarkar no department personnel and the mukadugi bu CBI gi wa taraga yes yare haina order ma thokne ba ada Bharat Sarkar na yara kan da maduchu in consultation with CBI ga tanaraga adi madu Bharat Sarkar na ya ba pere tu CBI gi wa ta da moi masa ma tom da ne hektama pare CBI na pare hana haidi ba aduna admai taroga CBI re sinarga CBI ki pai jori bani nate haraga na akoi gi Supreme Court natraga High Court na particular case ma haktheng na CBI da to habi masi mitang si CBI na pani ma pani do habi yaroi moi dum case to lo khokani aduga hawju le riba hawjuji koi Babysana gi mitang si di Manipur Sarkar na Bharat Sarkar da approach to boni hawjuk le riba tangkak si da Bharat Sarkar na madu yes phare se ma hai se Babysana gi case CBI da pahelo habo hukum se bok thok politi hawju Manipur Sarkar gi part ki thaba ma loire aduga Bharat Sarkar na thokadaba notification ma wali madut ko kana CBI pai ba hoguni in the meantime CBI da sinaragani han Manipur Sarkar na warep logjera basu hujik investigation de adum chathagadabani aduga mamangda akoigi special investigation team ma semdana madu thigkani haiba wafam leigre aduga madugi thigpe thabu thabu ui aduda si matang thigaleng marak sida akoigi police ki maike dege chu tongan bamogi investigation ki sok sindu koi media da karida phungdok pa lei madu phungdok putuna akoi kanogi maike da GSC ki maike da victim imung da muduna pen da ba thoin ba kholam ba kharasu amang da panwi gre adubu masi khwaidigi phaba khara chumba haragadi yari makai akoi gi investigation tawringai da madugi kanodu maigundu karai da chali kaiduri habase akoi expose to the vida masagi truth to karino hana jiri thibuduna kharma khai maduna achumo mai kai oigini na khali agi mota aduna id ekoina tiringai markuda madugi tangkak tu si leire si tore habdu make me yaning ba make me yaning da ba masigi kano si thokadabani na magi kano du ningsijana thigatpa loina investigation to matamda masagi agree oiriba awawa tangiba kholiba singdu makhoi busu they should be taken into confidence tori bujabukji asini smai to buni habase khara makhai to wiragadi ngasi ki akoi trust deficit am lai sia masi kon bangangani hana ai thaji aduga hojik leiba pm sida Bharat Sarkar na ek yari makhai thuna masai CBI da sinare haiba ma hojik leiba masai थाजनदबगी उखनबगी वहमसिमा थुना टेंजन मंगमगनी लोइनना अखोगी स्टेट गवर्नमेंट सु हजि बखन थिगलिबा थबा असे अखोगी नियम सुमना आइदि अदुगा लोइनना मसाई कनोदु
victim gi imung manung sing kari sing chu mokhoi busu mokhoi thajaba leitibadu thaja halaga mokhoi busu tawriba system sida yahollaga involve to holaga tawbuduna khara chumudra hain haji marak sida ai tambila singe tambi matam saangna khoi media gi lamde leibira bani aduga tongan tonba case me ama thingde bi lakhi bani urusula kre aduga hantak babysana gi matang sida khoi media changhan ki bani ato issue musu leikre maduna adum any incident sumba thoru yan bathokpa na tage any to buse do media changa photo namhala kholaga adum halebet adum to bune adu hantak ki matang simadi mayam da chingna basi doi pohun ne bagi macha amadi oiki adubu media gi ba miyeng da damu hawji lei posida kamhaini ying bita mona masi daida police ki loriba role aduga leiriba JC gi aduga media gi ahum ne tusan nara kan damu kamai ying hoi tasengbadi JC gi sidi achumba thibani achumba thina hona bada tonga nonga pambi mayama khogi eje citizen amona honara kududa government ga kari sam hagi rakesh thambi kogi DP trust DP che adagi area dogi port ne na JC gi achumba phangda ina JC da ha mada thagat chani na khwaidigi sangna khoi agitation tawrga sum dai bese issue ma khakta da si ju one of the JC ne ne hajeningi kana gumba sibagi kari gi tokan sida se leiba ki oiba tongan ba khoi gi thaina gi armed forces special power e ki makha da kai da to thodok sing natabda kana gumba individual ma legi da ga mari lena JC mana achumba pamna ba achumba phangna ba hona ba da khwaidigi sangba khwaidigi wagi ba one of the kan haidar agitation haidar go adubu laidi ji rakesh ne clear win ne thambi gre CPI ji atopo body bani Manipur government ki makha da leiba nataba ana Manipur government makha leiba natab na go Manipur government na sinagani habdu moina sinagare amaduna lobi da ba dun amadu authority moi ba ana lobi ba gi authority dun lawdri ba ba agitation chathagani haibagi ama lakpasida ekoi ta little confusion ama haibitai go adai government na Manipur government na to wal hori se kadai dun haibam thibam changi ada government ju side sincerely aduga kitang kari haitare thawai yauna honaba manbam ju utbam changeba phajna phaminaraga akoina nahan tang sukte chithi jagre aduga sigi mathangda akoigi mi thadana amuksu haija halure hojibok tumoi lobidri kari tawsige apamadu haibiuga haina tawdana khara kitang wari bom yam control tawna ba haigadra khara wari shabam ju changeba akoi di che thagre haraga thammanadi yaroiba marandi akoi state government da ju akoina CM thagaraga che dugi tanaba ma natraga matung inabam yaudраga di chidu matom chaja ba khoi system je di yaudrabni da khoi na CM igre habena yaroi dobni na kanada harga home minister haigadra adi prime minister haigadra or CBI gi director haidore kari rom khakti changi ba ada gi dama I war pra na khalle adu atopam na state government gi di FIR ma tawdia damne FIR ma lodge tawgre FIR sta ai yamna kanogi law gi expert na chedraga su IPC ki section 302 ga 305 ga punna chapase si somewhere krai do ID kitang loophole ma leiba male ani si tu na chapada case si heng mang ba yaba 302 chapi ge habra 305 chapi ge habra ama khatang yam clear oina chalaga made in hibana ID hena phayena khale adubo police na moigi khangjaba natraga moigi thenajaba potu da ha mada moina paliba IPC ki section do कोई victim की family में कहीं देगी agree party देगी पेन दे देना सिम जो हाप्सन भी है ना हाप्सन बनी ना आने दो contradictory वो area में या वैसे में आई वो बात करना नहीं observation नहीं अदोगा मसाई जितना थम्बी बा कोई की media संगठन बसे media से information भी मिंगों दा कहीं को मत थोड़ो मगी नत्र कहीं को मगी पाव ही मिंगों दा पी ना बहुत ना बने मत कनागो मगी मिचंग चंग दना कनागो मत की ताती ताऊ बोले इतना तो गदो पोतु दा media da kitang sanghan ningda ba man ba pot lama ngasai aho boda JC ko convenor bi ne ba iman sai bi re akoi gi convenor hana ko convenor ba ne convenor bi ro ba okay akoi gi family gi mi sing du ngan ta sanghan lo da ba adagi media la pa kan da media gi energy ma access ma khara wathan gi ba madu gi nungai ta bu du na maro mo ga cham cham na ma ton da sijare na khala ba bu da sing na ba ya ba ke bo ba di ut khre ana masai sita government na yang clear na singto bunga mogdo police na singto bunga mogdo ho bom yaure school authority hai batai moi na jumadi yang clearly badu singto ho bom changi ba ta sengbadi ekhoi gi media su asoi late badi nate khoi gi kana gumba crime sin namada ekhoi na changuraga evidence mangwa ya ba thabak su ekhoi gi chai naw sing chil naw sing gi adum sometimes tawi on the siragal er madu moi na di khangdabani na
masaktu khanging bodi phurkau ga humaga I card yawri yungbaga do police lakting da hojiti police tagi media nen yang mata kim yawo police lakting da bomb khai bam da mi hana bam da adum yawbuni na madu khangna bo no the evidence mang su yawbudagi police na changan da oir musu yaiba adu olo babuda sengtok bam di jangyo akhoi na tawri sini adoga hojiti noi changbu yare silare hani phium da koi pyrodri mandi man inquest wa na kanu yauna magistrate lama yauraga tawbunina magistrate ki mamang da punna yengmina ba su gaide ado punna yengmina ba punna jamina ba ki pot lama chithau ba adegi ngasai kana su convener su thambi ki ba magi tongan ba circle gi mi khara hana leraga atopun sanghan da ba ma sumo mayam je sida kitang chingna ba yawalle ado tawdo ba khoi da su subaina ma mi chatna bi haitare aigi mungda ka ma khudung thibam thogadi aigi near and dear ones to hana kauraga tana ho bosen tawle adugi pot da magi near and dear ones tawraga tana ruraga sina phani habdu lanba chuma khangdana tawgibol mje ayo madu da to pomoiraga hojik police na chathari ba investigation ji rakesh na bati tambire kitang koi da satisfaction wat ba chumba manda ba kai mama ure habse yang clearly to bi ma changi araga police na marakta media da khara tawgi budu de aina khanbada koi gi social media da tongan ma mayam thakanar budo adigi postmortem da yaurubuni haipa medical officer magi facebook ta kari da thakanar pa mayam dogi clarification am khak tawling bodigi tawbu male adubo indian bar council ki manipur branch na madu warogdana investigation tawling da suma post tawbu chumde police na si tawbiroi da buni haidana moni si amasu ai tholo ki brana khale adana suma mayam si ai da law si khangphatana ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕꯗꯨ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯅ ꯐꯪꯅꯕ ꯍꯣꯠꯅꯕꯒꯤ ꯑꯋꯥꯕꯁꯨ ꯂꯩꯕ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕꯗꯨꯗꯤ ꯍꯦꯛꯇ ꯐꯪꯍꯟꯅꯤꯡꯕ ꯑꯗꯨꯒ ꯂꯣꯒꯤ ꯀꯩꯅꯣꯁꯤꯗꯤ ꯀꯩꯅꯣ ꯌꯦꯡꯍꯧꯗꯕ ꯁꯤ ꯍꯟꯗꯛꯇ ꯎꯄꯣꯛꯄꯤꯗꯒ ꯇꯧꯈꯤꯕ ꯊꯧꯗꯣꯛ ꯑꯆꯧꯕ ꯑꯃ ꯌꯥꯎꯔꯤꯗꯅ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯂꯣꯁꯤ ꯊꯥꯖꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯒ ꯂꯣ ꯑꯦꯟꯐꯣꯔꯁꯤꯡ ꯑꯦꯖꯦꯟꯁꯤꯅꯁꯨ ꯃꯤꯌꯥꯝꯒꯤ ꯀꯟꯐꯤꯗꯦꯟꯁ ꯊꯝꯅꯅꯕ ꯊꯕꯛ ꯇꯧꯕꯤꯕ ꯑꯃ ꯆꯪꯉꯤ ꯉꯔꯥꯡ ꯅꯍꯥꯟꯕꯨꯗꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯕꯤꯔꯦ ꯑꯩꯈꯣꯏ ꯃꯃꯥꯡꯉꯩꯗ ꯄꯨꯂꯤꯁ ꯎꯔꯒ ꯀꯤꯅꯔꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯄꯨꯂꯤꯁꯇ ꯊꯥꯖꯕ ꯂꯩꯔꯦ ꯑꯗꯣ ꯃꯗꯨꯒꯤ ꯊꯥꯖꯕꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯊꯥꯡꯃꯩꯕꯟꯒꯤ ꯖꯤꯁꯤꯅ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯤꯕ ꯑꯗꯨ ꯂꯩꯍꯟꯕ ꯑꯃ ꯆꯪꯉꯦꯕ ꯂꯩꯍꯟꯅꯕ ꯐꯝꯃꯤꯟꯅꯔꯒ ꯍꯧꯖꯤꯛ ꯇ꯭ꯔꯁ ꯋꯥꯠꯂꯤꯕꯁꯦ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏ ꯃꯦꯟꯈꯠꯄ ꯌꯥꯕ꯭ꯔꯥ ꯃꯦꯟꯈꯠꯂ ꯃꯇꯨꯡꯗ ꯀꯔꯤ ꯇꯧꯕ ꯌꯥꯒꯦ ꯍꯥꯏꯗꯨ ꯌꯦꯡꯉꯒꯗꯤ ꯖꯤꯁꯤꯒꯤꯁꯨ ꯀꯥꯟꯅꯗꯕꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯋꯥꯕꯗꯧꯅ ꯃꯌꯥꯝꯅ ꯏꯔꯥꯡ ꯇꯧꯕꯁꯤ ꯀꯩꯁꯨ ꯀꯅꯥꯁꯨ ꯄꯥꯝꯕꯣꯠꯇꯦꯕ ꯃꯤꯒꯤ ꯅꯣꯡꯃꯒꯤ ꯄꯨꯟꯁꯤꯗ ꯀꯅꯥꯁꯨ ꯗꯤꯁꯇꯔꯕ ꯇꯧꯅꯤꯡꯗꯦꯕ ꯑꯗꯨꯕꯨ ꯐꯤꯕꯝꯅ ꯃꯇꯝꯅ ꯌꯥꯔꯛꯇ꯭ꯔꯕꯅꯤꯅ ꯀꯩꯒꯨꯝꯕ ꯈꯔ ꯄꯦꯟꯗꯕꯗꯨ ꯆꯨꯝꯅ ꯍꯥꯏꯕꯗ ꯇꯥꯔꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯀꯩꯒꯨꯝꯕ ꯈꯔ ꯇꯧꯕ ꯆꯨꯝꯃꯤ ꯍꯥꯏꯅ ꯇꯧꯕꯅꯦ ꯍꯥꯏꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯂꯧꯖꯩ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯕꯣꯜꯁꯤ ꯒꯣꯔꯃꯦꯟꯒꯤ ꯀꯣꯔꯠꯇ ꯂꯩ ꯍꯥꯏꯅ ꯈꯜꯂꯤ ꯒꯣꯔꯃꯦꯟꯅ ꯖꯦꯁꯤꯒꯤ ꯃꯤꯁꯤꯡꯗꯨ ꯀꯧꯕꯤꯔꯒ ꯄꯦꯟꯗ꯭ꯔꯤꯕꯁꯤꯡꯗꯨ ꯀꯔꯤ ꯇꯧꯔꯒ ꯌꯥꯅꯤ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯖꯧꯒꯦ ꯍꯥꯏꯁꯦ ꯑꯩꯗꯤ ꯍꯪꯐꯝ ꯊꯣꯛꯑꯦꯅ ꯈꯜꯂꯤ ꯑꯩ ꯃꯈꯥ ꯇꯥꯕ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯩ ꯃꯔꯛꯁꯤꯗ ꯇꯥꯃꯣ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇ ꯉꯝꯖꯒꯦ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯀꯩꯗꯧꯕꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯦꯁ ꯑꯁꯤ ꯗꯤꯂꯦ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯣ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯀꯦꯁꯁꯤꯡꯗ ꯌꯥꯝꯅ ꯊꯨꯅ ꯑꯩꯈꯣꯏ ꯁꯣꯜꯕ ꯇꯧꯈꯤꯕ ꯌꯥꯎꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯖꯤ ꯑꯦꯁꯤꯅ ꯃꯇꯝ ꯁꯥꯡꯁꯤꯅ ꯖꯨꯂꯥꯏꯗꯒꯤ ꯍꯧꯖꯤꯛ ꯑꯥꯒꯁ ꯁꯦꯞꯇꯦꯝꯕꯔ ꯑꯣꯛꯇꯣꯕꯔ ꯊꯥ ꯑꯍꯨꯝ ꯍꯦꯟꯖꯤꯜꯂꯦ ꯃꯔꯤ ꯐꯖꯜꯂꯛꯀꯗꯣꯔꯦ ꯑꯗ ꯃꯔꯛꯁꯤꯗ ꯃꯌꯥꯝ ꯆꯠꯄꯤꯒꯅꯨ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇ ꯂꯧꯖꯒꯦ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯖꯔꯛꯀꯦ US Pizza and Fried Chicken at Sangai Pro. For us, food is about taste and delicious choices, but at affordable prices. Fresh dal with a high wheat content, fresh vegetables and chicken make our food special and healthy. We have 3 types of pizza crust to offer you. A wide variety of fried chicken items, burgers, garlic breads, pastas and mocktails await you. Come to US Pizza and Fried Chicken for delicious belly-filling portions at pocket-friendly prices. And yes, we are kid-friendly too, so bring your kids and enjoy with them. Come, taste the best pizzas in town and a host of other food items at US Pizza and Fried Chicken, Sangai Pro. Welcome to Times of Manipur. This is Haripriya Chongrang giving you news in
Hanana fanglamba kangla food ki product singi mathakta anuba product sing haibadi milky balls asomya mixture amadi alu bhujia na chingba sing asi hauzik iramdam gi kaithel da fangle kangla gi anawa product sing asi mayam su amungtang mahau yingbi kangla Break in Matunda, Mamutaram Luxury, I Hazik, JSG Convener, Maganeshwori de la Sagima Maruina, KSC Anoba, Mayuna Malay, Siakoi, the media suiting necre, sexual assault, Yawi Habigi, Aduma Pora Maduga, Lalu Amanasu, Okoi Madu Matanga, Potoro from C media, the phone Vlegre. GSC Hajilaba so far, Hajamuda, but GSC information Zikarino Duga. Mayun Sigadum the Nula, Shim with Tamu Mount. Mayun say, Hosik Haugiba numit kharanigi mamangda aikoina su hana singnadana leiramba haitare angang si ngasagi yalaga thamamba se ajik mata manipur tawrise askoi rep tawrage hek angang hatuoga hatopiba hek langsek piramba sugumba yam tawbse aduna aikoina numit su jasu singnagi besimyamna angang su rep tawraga hatpa oramgani haibasi thamoinungda leiba haitare ko adubu haugiba numit kharanigi mamangda अखोगी लुप अमना ऑर्गेनाइजेशन अमना पोस्टमार्टम रिपोर्ट का लोइनना मोइना असेंग मयाम लंगलालंजिन मयाम हाइरकपा हाइतारे मदुदा हाइबसि मोइना अखोगी पोस्टमार्टम रिपोर्ट से मसिदा अखोई अंगांग सिदा ह्यूमन एसोल्ट तौबगी सिंगनाबा अदु चपचाना खुदम लेरे सिंगनाबा नते मोय आदि डायरेक्ट लेरे हाइबनी मोय याम पल्लिको फजना मोय अंगांगी यूटेरस टू केविटी मनुंदा adjoining tissue kharaga chang lai khare haiba ma moi aduna sexual assault oire haibsi moina confirm moina lauthu iko adagi amana nga sagi angang si nga sagi aham bagi dane akhoi kano tawraga thauri yan laga chur phula sibani haiba adu ani subadadi suspected ni hai moina haibse ko chur phun base hanging prompts the suspected haitare the masida khogi law dagi law gi legal dadi suspected haibasi yade khogi ibunga su law gi legal gi khangbira mani ko miyamna su khangbani aduna masi nati haibse tarang tak pa haitare aduna masi mayona ma soidana lakpham thu I haibasini khoina policing da haise adurgadi khogi ibunga human right ki ibunga su phambir adurgadi sexual assault toiragadi अखोई 375 हब्सन बिउसिनी खोई जीएसनी डिमांड तौरे को मसी तसेंगना मोने खुदम चांगदंग ब्लुइना पुथोरा बनिना 375 सि हब्सन बिउ अदुगा अंगांग सि जुबिनाइल ओइबनिना अखोई पोक्सो एक्ट लाकपिरो हाइबनी मसी अखोई जीएससी की डिमांड नि अदु ताबी देखो अची हाउगिबा नुमित क्या हाउग्रे अदुबु तादे सरकार तादे ngasi अदि लाओ जीएससी नोइना चिंगनाइ तो कइनो आइ हाइबिरक्ते पुलिस की माइकै देसो हाइबिरक्ते तसेंग विक्टिम फैमिली की अखोगी स्टेटमेंट फाव मोय हजिक लौद्री 161 काइना हाइरिसे लौबी पोतेको आंगांग सि नोइना सिरे हाइरगदि करी करी नोइ उहौरगे खुंदंग चामदम पिररोइसे ममा मपास दा हाइबिदे भजिबाव पुलिस अखोई जेसिना डिमांड तौख्रमनि को ममांगदा मोय ngasi भाव कौरक्ते मरक्ते खर कौरमी अमुंग चलुइ उनते सुमाइन तौदना पुलिस ति तौ लैरि भजिकसे अदगा मदुना हजिकति बेबीसना गी मिसी से मिहात ओले मिसी नते मिहात निको मिहात से ngसागी आंगांग से इज्जत मांगहन बिरगा हालबनी हाइबसे मियामना तसेंगना पुथोरखिबा लुपमना पुथोरखिबसिना प्रमाण ओइरे लोइना लोइना ना मसे हौगिबा खोगी सेप्टेम्बर की तारीख से निंगसंग जदरे मोगी एडमिनिस्ट्रेटर खोगी अमसुंग मोगी एडमिनिस्ट्रेटर गा कनोगा प्रिंसिपल कम फाउंडर से मोगी बेल नी बगी हाई कोर्ट थादर सेशन द तौको सेशन द तौब मतम सिदा अखोइना ngसागी मागी कनो से खोगी कनो सी रिपोर्ट से मोय फंगे हाई रिलायबल कोगी ओइबा याबा सोर्स तगी फंगदना कोर्ट सबमिट तौग्रे सेशन जज दा पोस्टमार्टम रिपोर्ट से अनिमक तौग्रे को रिजर्व तौ थमग्रे अदुगा लोइना लोइना ngसागी अखोगी हाइबिबदो इबुंगना ngसागी ह्यूमन राइट की खोगी इबुंग राकेश मेहुबमना हाइबिबदो 305 का 302 का चटप यादे हाइसे मोगी बेल हियरिंग गिदुदा खोई सेशन जज न ताकपिएबको अनि से तु न चटप यादे हाइबसिदा
police ki akhoi ju hearing ta jai ba ko bel hearing se akhoi ta ba chali numisida court manung da akhoi phami maduda police ki mogi statement sida moina investigation gi statement da moina ira ibse akhoi evidence amata murder haibagi evidence amata akhoi phangba ngamde akhoi gi kano sida investigation da haiba myo sing si mathakta aduna 302 si loktu oni hai moi taseng na ira iniko akhoi ju akhoi gi tabadai nungai ta no khoju akhoi gi ukil se akhoi ji assist tawriba pp gi assist tawriba akhoi gi victim family gi mapa na assist tawriba ukil si gi chi da khoi yengjabani ko aduda 302 loktu oni na charge thagat pada ikhala ini akhoi gi SIT gi ayu sina adu oragadi karam haina akhoi moisi thajaga dori banu haibani aduna ne akhoi education ka mu changsan jara ise aduga akhoi PNDC si ngasai hoi postmortem gi aseng report laigrabani na ngasai gi achumba mayona madilla ane na akhoi honorable khoi session judge manakta tawgrabani na lakadrai de akhoi khanjai adubu laingak sina masung home minister na mieng changbiraga 375 si panbiduna pokso ekse masi tawbiu amasung hojik lairiba mioi manga se mara laire na moina phari se masigi mathakta interrogation chathabiu haibaneba ngasiba interrogation tawbide bako makhoi se hek phabaga khogi police ki custody de laitana judicial custody de ta thamjali se adi akhoi gi remand ka lokthadana ka thamba se makhoi da su taw taw hidreba ekta phabaga mosi judicial custody de thamme adi akhoi gi police ki custody thamaga interrogation chathabidreba adi moi mathakta paliba section si ek si kari ek no akhoi su gyan ta deba aduga loina na hariba founder kam principal oiriba landhoni sibuna hojik judicial custody de layedi hairaga hojik mana lairiba si jenims ta layeba kayam thina narge haba ma se ko aduna kari maram gi damda khogi jail da doctor na yengba ngamdarbra yam serious ta miyam da khangan bi mam thui sini aduga aikoina imalup sing amasung JC ga members sing na chatlaga akhoi jenims da akhoi thijaruye adu mas ki anabasi ahambada medicine doctor yenghali hai ani subada yenti yenghali hai adugi mathang tarbada gaini yengi hai madudagi hojik ausigna khogi kanoda akhoi bone gi se ortho da yengi hai adurgadi magi anabasi karino adi masi eta serious horabra masi sidorabra sibaya bai anaba leirabra kari marang bai damakta jenims ta special ward ta kari gi thammi bano masi kari gi akhoi home minister na kari gi laingak sina kari gi mieng changde ma judicial custody jail da lega da ba mi bu hek pha gi ba july dai pha ba or male moi si ko august ra july ra ai si ningjang dere ko hojik tha ahum si kari marang gi damakta akhoi jenims thambiri bano aji home minister na kari gi mieng changde masi haukiba umoroki matangda akhoi imalup singna ngasai rojit hairi base masi sumain thamami jenims da ko akhoi home minister matam du da gai khangam na akhoi home minister paibi matum da khudak ta akhoi na kari marang na chukumba accuse asibu suna dana akhoi jenims da chala ima sing yeng ko ima sing jina da asumba thi bani ko akhoi matam du yeng matam da masi jenims da rojichi phajana phamma phangone te anab na te na akhoi na home minister da gai khangam da akhoi na khoina mangonda complaint tawre khudakta jail da thamkiba adode akhoi home minister pairiba CM da so akhoi haijari ba ko hairi ba se ma se auji khudakta magi anaba se serious natrabani na magi anaba se akhoi hangjaru bada ma si yam serious ti oina tajaraktre aduna masi yaragadi khogi kano da judicial custody da thambiyu masineba aduga amana ngasagi ai amtang panja hoge ko ngasagi khogi ipungona habige bado process to ngasagi akhogi process si moina CM thare khogi state government na ko CBI da pahin bio na DOPT da thaise masi aikoina governor si aikoi naru batang taramatoi September tang tarani thoida aikogi kano si legal advisor NG Tej Kumar se DGP na kauri
DGP na kauraga mangonda hairakpasi akhoi legal advisor na akhoi ta tambiba paudamni ko GSC da DGP na haire GSC da tuna sumaina tambiyo haidana akhoi na process thagi base masigi DOPT sina Kolkata gi CBI da pairo na thadare haye Kolkata gi CBI na yes masidi reasonable way public ki issue ni public ki kholaw lei masi achum bakra leiram gani ekoi pairage haire aduna moin approve tawre haye ko gi DOPT na thaba che se approve tawre hari ba approve tawre ba che se DOPT da mu Delhi da thagre haye Kolkata gi CBI na thare adura gadi hojik se section 5 ina ama ko DOPT sina pass tawra kanda order tara kanda Manipur government da sumaina ekoi gi order se yare haibagi che tharakani adu che tharakpadi kaina thagani haibada ngasagi moina thari ba DOPT da ji pandalari ba se akoi gi honorable CM na onatraga akoi gi home gi department gi mioi amana akoi gi joint secretary da gi tada ba mana chatlaga DOPT sa process loisna bagi magi kari wali hangaga loira kanda moina wari mangangu bada Hajiki DOPT na section 6 palaga order to loire aina DGP sina akogi NGTS kumar da tambire adu oragadi porse loire haiba adu kari maram gi damak to no ngasi akogi honorable CM na ngasi bawda DOPT da takshan bidri base masini akoina hujik singnaba lejari se manung da kari hidden agenda leirage yam phajaba manung hajilai bogi President status bukan thambire ai tamon la sege tamon logi meyong sahibi tamon sahibi re 302 ga 305 ga 2 na chamin na ya de ba swai gi matang sida tamon kari mo lem thambi ten tang kanun lai se khoi ngasai gi 302 da di kana umma na madu hami hatpa haibuduni ni hatpa gi dandi pi buduni 302 da le adu da 305 ta le ba sin abatement kana umma matom da sijaba suicide ta sijaba angang natraga 거기 와칸 내나 따다바 마 마톰도 시제바다 마두 시네보 호나보다 마땡 방바 에베토바 마부 바 시네나보기 호나보다 마두 토윈진 야우바 하이부드니 아두나 somdadi matomdo sijaba haiba asiga murder mi hatba haibasigadi amuk thobu amadu oibu yadabanina matomdo sijabu oigera natraga mina hatbo oigera adu oigadabunina haiba ngasai ani sip tu na samina budugi kudong chada buduni mamang da tobji gi budu adu ga hauji tawji me ga national tapi gi ba ngasai gi kanu to Delhi Special Police Establishment Act makha da akhoi gi section 6 amusung 5 chini khoi maru orsi 6 da akhoi gi akhoi kanu na akhoi gi Manipur sarkar na adu makha da akhoi gi CBI gi jurisdiction do akhoi gi jurisdiction do haiba particular FIR sigi jaga sida akhoi extend tawre hana akhoi gi kanu do thokpuni aduga tho mutung da mudugi maduguna mu request tawre bara sarkar da bara sarkar na madugi DOPT na mu CBI ga tanaraga mo inconsiderable CBI madu yari harakan da mu bara sarkar na notification mo tho ga mudu sinabaduni auji am phare auji ngasai gi habiriba ngasai gi CBI gi di ayabudu pire aduga DOPT gi no da ngari harabani only when ngasai DOPT ne order work to obdi koi formally CBI na sumai por sarkar da chi ira ni ngasai gi particular case to gi mari na che chang punmuk sinar o haina adu sinar ga di CBI na adu ede je po moi tawja kharani adu gi saruni walche a chumi ma gari chune happy bu chu chumi ngasai gi sum matang sida di koi gi mari por sarkar gi mai gi de gi kono da bara sarkar da koi approach to ba chumi khaki che thi mi i gre habu du natana over telephone da haibini khangdi responsible officer ma tharaga tangna rubuni khangdi adu mo tawrogadi kitang khongjang yangjin ba nganguni habasi yam chum mobhamni masima koi tobom thoi hainai thamjani matam su lesle tamon leslak busida koi tam bidla sige tam khongjang ama yam sta pi duni yam sang changthilak pa sida mai masing tamiba satra narol mayam su dum akai pirak pa du je sina changthani dana changhan su nataba achuma mobile do phangna ba changhan mani adu hajila ibu portion si hoi DOPT da tharaga chapchaba khoi CBI gi order ma tholakni haibgi khoi DGP na koroga legal advisor koroga haide haib hom su leire swai chida akhoi mara lai bedudi angi matungina
ꯑꯩꯈꯣꯏꯒꯤ ꯂꯣꯁꯤꯗꯗꯤ ꯀꯅꯥꯒꯨꯝꯕ ꯏꯆꯤꯜ ꯏꯅꯥꯎ ꯅꯠꯇ꯭ꯔꯒ ꯃꯥꯅ ꯑꯣꯐꯤꯁꯥꯔꯅꯤ ꯃꯥꯅ ꯑꯗꯨꯅꯤ ꯃꯤꯅꯤꯁꯇꯔꯅꯤ ꯑꯗꯨꯅ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯨꯅ ꯁꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯂꯩꯔꯤꯕ ꯁꯔꯀꯥꯔ ꯑꯗꯨꯒ GSCꯒꯤ ꯑꯗꯨꯒ ꯀꯔꯤ ꯇꯧꯕ ꯃꯊꯧ ꯇꯥꯏꯅ ꯈꯜꯂꯤ ꯇꯣꯝꯊꯕꯤ ꯑꯩ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯈꯔꯕꯨꯗꯤ ꯄꯟꯖꯈ꯭ꯔꯦ ꯍꯧꯖꯤꯛ ꯕꯣꯜꯁꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯒꯚꯔꯟꯃꯦꯟꯠ ꯀꯣꯔꯠꯇ ꯂꯩꯕꯅꯤꯅ ꯒꯚꯔꯟꯃꯦꯟꯠꯅ JSC ꯃꯤꯁꯤꯡꯁꯤ ꯀꯧꯔꯒ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯌꯥꯝ ꯁꯦꯡꯅ ꯈꯪꯍꯜꯂꯒ ꯑꯗꯣ ꯍꯧꯖꯤꯛ CBIꯅ ꯑꯣꯔꯗꯔ ꯑꯃꯈꯛꯇꯪ ꯊꯣꯛꯄꯒꯤ ꯃꯊꯧ ꯇꯥꯕꯗꯣ ꯊꯣꯛꯍꯜꯂꯒ ꯀꯦꯁꯁꯤ JSCꯒꯤꯗꯤ ꯑꯣꯜꯃꯣꯁ ꯀꯣꯔꯠꯇ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯒ ꯀꯣꯝꯊꯣꯛꯄ ꯌꯥꯔꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯒꯚꯔꯟꯃꯦꯟꯠꯅ ꯃꯁꯤꯒꯤ ꯏꯅꯤꯁꯤꯌꯦꯇꯤꯚꯁꯤ ꯂꯧꯗ꯭ꯔꯤꯁꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯍꯥꯏꯔꯨꯕꯗꯗꯤ ꯅꯨꯡꯉꯥꯏꯇꯕ ꯃꯄꯥꯟ ꯊꯣꯛꯅꯁꯨ ꯐꯖꯗꯕ ꯑꯗꯨꯒ ꯍꯥꯏꯗꯕꯁꯨ ꯌꯥꯗꯕ ꯑꯦꯔꯤꯌꯥ ꯑꯃꯁꯨ ꯌꯥꯎꯗꯕꯁꯨ ꯅꯠꯇꯦꯕ ꯃꯔꯝꯗꯤ ꯒꯚꯔꯟꯃꯦꯟꯠꯁꯤ ꯍꯧꯈꯤꯕ ꯊꯥ ꯈꯔꯁꯤ ꯑꯩꯈꯣꯏ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯒꯚꯔꯟꯃꯦꯟꯠ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯃꯤꯅꯤꯁꯤ ꯃꯨꯟꯅꯕ ꯃꯥꯟꯕ ꯁꯝ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯑꯦꯔꯤꯌꯥꯁꯤꯗ ꯑꯁꯣꯏꯕ ꯑꯍꯣꯡꯕ ꯃꯌꯥꯝ ꯂꯩꯕ ꯃꯗꯨꯅ ꯁꯤꯒꯨꯝꯕ ꯏꯁꯨꯁꯤꯡꯁꯤꯗ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯆꯪꯕ ꯃꯥꯟꯗꯕ ꯑꯗꯨꯒ CBIꯒꯤ ꯑꯣꯏꯅꯗꯤ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯃꯥꯏ ꯖꯨꯔꯤꯗꯤꯛꯁꯟꯁꯤ ꯃꯇꯝꯒꯤ ꯃꯇꯨꯡꯏꯟꯅ ꯑꯦꯛꯁꯇꯦꯟ ꯇꯧꯔꯛꯄ ꯌꯥꯕꯅꯤꯅ ꯌꯥꯝ ꯆꯥꯎꯕ ꯌꯥꯝ ꯀꯦꯁ ꯌꯥꯝ ꯂꯥꯛꯄꯅꯤꯅ ꯑꯩꯈꯣꯏ ꯀꯦꯁꯁꯤ ꯃꯣꯏꯗ ꯂꯥꯛꯑꯒꯁꯨ ꯃꯁꯤꯗ ꯑꯈꯟꯅꯅ ꯊꯋꯥꯏ ꯌꯥꯎꯅ ꯌꯦꯡꯉꯨꯕ ꯉꯝꯗꯕ ꯑꯣꯏꯔꯝꯒꯅꯦꯕ CBIꯗꯤ ꯑꯩꯈꯣই ꯗꯣꯁ ꯊꯣꯏꯗꯣꯛꯅ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦꯅ ꯈꯜꯂꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯑꯩꯈꯣꯏꯅ ꯊꯥꯈꯤꯕ ꯆꯦꯗꯨꯒꯤ ꯔꯦꯁꯄꯣꯟꯁ ꯑꯃꯇꯪ ꯇꯧꯕꯤꯔꯣ ꯃꯗꯨ ꯄꯥꯎꯈꯨꯝ ꯑꯃꯇꯪ ꯄꯤꯕꯤꯔꯣ ꯃꯗꯨ ꯀꯔꯤ ꯂꯩꯔꯒꯦ ꯍꯥꯏꯕꯒꯤ ꯍꯪꯕꯒꯤ ꯄꯣꯠꯇꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯈꯟꯖꯕꯗ ꯒꯚꯔꯟꯃꯦꯟꯠꯁꯤ ꯑꯣꯜꯃꯣꯁ ꯁꯦꯇꯜ ꯇꯧꯔꯦꯅꯁꯨ ꯂꯧꯏ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯔꯦꯁꯄꯣꯟꯁꯤꯕꯜ ꯑꯣꯐꯤꯁꯥꯔ ꯑꯃ ꯊꯥꯕꯤꯕ꯭ꯔꯥ ꯑꯣꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯁꯥꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯁꯤ ꯐꯤꯕꯝꯗ ꯂꯩꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯅ ꯇꯦꯂꯤꯐꯣꯟꯗ ꯑꯣꯏꯔꯣ ꯀꯔꯤꯅꯣ ꯈꯔ ꯇꯧꯕꯤꯕ꯭ꯔꯥ ꯀꯩꯅꯣꯃꯗꯤ ꯑꯩ ꯁꯣꯏꯗꯅ ꯇꯧꯍꯟꯅꯤꯡꯉꯤ ꯃꯗꯨ ꯇꯧꯔꯒꯗꯤ JSCꯁꯨ ꯁꯨꯝ ꯃꯌꯥꯝꯗ ꯀꯔꯤꯗ ꯁꯨꯝ ꯗꯤꯁꯇꯔꯕ ꯇꯧꯕ ꯊꯕꯛꯁꯨ ꯇꯧꯅꯤꯡꯗ ꯇꯧꯔꯤꯕꯁꯤ ꯑꯩ ꯇꯧꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯒꯚꯔꯟꯃꯦꯟꯠꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯣꯛ ꯆꯤꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯗ ꯀꯥꯏꯔꯛꯏꯅꯤ ꯕꯟ ꯇꯧꯕ ꯕ꯭ꯂꯣꯀꯦꯠ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯋꯥꯠꯑꯦꯚꯔ ꯇꯧꯔꯛꯄꯁꯤ ꯃꯣꯏꯗꯁꯨ ꯀꯣꯛ ꯆꯤꯛꯄ ꯄꯣꯠꯅꯤꯅ ꯃꯗꯨ ꯂꯣꯏꯁꯤꯟꯕ ꯌꯥꯒꯅꯤ ꯈꯜꯂꯤ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯌꯥꯝꯅ ꯂꯨꯕꯒꯤ ꯇꯥꯡꯀꯛ ꯂꯥꯟꯊꯣꯛꯈ꯭ꯔꯕ ꯏꯁꯨꯁꯤꯗ ꯒꯚꯔꯟꯃꯦꯟꯠꯅ ꯂꯣꯏꯁꯤꯟꯕ ꯉꯝꯗꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯑꯦꯔꯤꯌꯥꯁꯤ ꯑꯁꯣꯟꯕ ꯈꯔ ꯌꯥꯎꯔꯦꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤ ꯄꯦꯅꯦꯜ ꯑꯁꯣꯝ ꯂꯩꯕꯤꯔꯛꯇꯨꯅ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯕꯦꯕꯤꯁꯅ ꯃꯤꯁꯤ ꯅꯠꯇ꯭ꯔꯒ ꯃꯤꯍꯥꯠꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯆꯞ ꯆꯥꯕ ꯄ꯭ꯔꯨꯐ ꯑꯃ ꯐꯪꯗ꯭ꯔꯤꯕꯅꯤꯅ ꯃꯤꯁꯤ ꯅꯠꯇ꯭ꯔꯒ ꯃꯤꯍꯥꯠ ꯑꯃ ꯁꯤꯖꯤꯟꯅꯖꯔꯦ ꯑꯗꯨꯅ ꯃꯁꯤꯗꯩꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯗꯤꯂꯦ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯁꯣ ꯊꯦꯡꯊꯔꯛꯏꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝ ꯑꯗꯨꯒ JSCꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯁ꯭ꯇꯦꯖ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕ ꯑꯗꯨꯒ ꯃꯤꯗꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯑꯗꯨꯒ ꯂꯣꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯁꯤꯅꯤ ꯍꯥꯏꯅ ꯃꯌꯥꯝꯗ ꯈꯟꯅꯕꯒꯤ ꯇꯟꯖꯥ ꯑꯃ ꯄꯤꯒꯗꯕ ꯄꯦꯅꯦꯂꯤꯁ ꯑꯍꯨꯝꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝꯕ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ TOMTVꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯆꯕ ꯑꯩꯈꯣꯏꯒꯤ ꯇꯣꯀꯤꯡ ꯄꯣꯏꯟꯠ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯕ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ